Mayang punungpu khurumjari ngasi maruba I paw khara amu mayamda update pijarake. Modi hallaklaga anobu lusingba khangadawri. Sambit patana MLA sing unari governor ga hanjanjang unakre governor gi secretary Delhi yaukhre. N Biren na thasigi mapanda chief minister gi phamdagi resign tokra matungda leiriba chief minister gi ahangba phammen sinnaranaba anoba lusingba ama housing mapa lebaki khongchatta leiriba prime minister Narendra Modi na halakla matungda laothoklaba yai hairi. Amarom da Delhi dagi N Biren ga loina thasigi mapanda BJP gi awang nongpok lamdam gi thabak puba MP Samit Patra hojiksu imphal da leiduna MLA sing leptana unabaga loinana Manipurda handak lakhiba asida ngasiga thana governor Ajoy Kumar Balaga ahumlak unakre. Seraksida governor gi secretary ngasi numidang waram Delhi gi damang imphal thadokre. Thajayaba pawgili khun amana phongdokpe matung ina N Biren chief minister pham thadokibadagi caretaker chief minister oina leiriba asigi mahutta MLA amabu chief minister oina khanbagi thabak numinini humni manungda chathaklaba yai hairi. Hauji France samsung USA gi khongchatta leiriba prime minister na Delhi da halaklaba matungda Manipur gi anobu chief minister khanbagi thabak lokhalakani hawi thajaba leiri. Panbe abdi sahi kun gi matungda Delhi Legislative Assembly mikhanda BJP na chauna mai paklakhiba lerebasu hauji phawu chief minister oigadaba miyoi formal oina khandana leiri. Delhi gi chief minister oigadaba miyoi amsung Manipur gi anobu chief minister oigadaba miyoi prime minister na halaklaba matungda khangani haina pawgili khun asina phongdoklegi. France samsung USA gi khongchatta leiriba prime minister tha si taram dumsung tara marigi lona ba hingda Delhi da yorakadabani. Delhi amsung Manipur gi anoba chief minister oigadaba sing khanbagi thabak sing tongan momong da lokhatnabaga loinana prime minister halakla matungda aroiba mawong ama laknaba thabak lokhatkani amadi tha si kun adwai da Manipur da anoba lengak ama leklaba yai haina pawgili khun asina phongdokli. Thasigi mapanda N Biren Samit Patra amadi BJP Manipur unit ki president Sarda amsung MLA singaloinana Raj Bhavan da chatuna governor Ajoy Kumar Bala da thabak thadokpi cheron pisila matungda Samit Patra na ruling gi MLA sing amam toina unabi thabak sing chathari. Thasigi taradu unakiba MLA sing marakti Y Khemchan na pawmi sing unabada BJP gi central leader sing na lusing bani haina khalakpa miyoi aduna MLA punamakna sawatkani haina phongdokhibani. Amaramda Sambit Patrana Hotel Imphal da leiduna anoba chief minister ama khanba ngamdana leiriba amasung trying suba Manipur Legislative Assembly gi taret suba session matam chana pham ngamdana leiriba kaya asigi matangda center gi lusingba singi yathang matungna tholiba sarangna basi loisinamai thabak kanna chathari. Masigi loina asigi di matang asi loisinjarage mayam phano channel asung subscribe toksan biu haibo afam jino lingsingjari. Thank you all.